Lamchat naidabagi pankhei wangma landuna okta-lichat chatpa ngamba Moirang Khoiru Maning Leikai dagi houjikna Moirang Ngangkha Lawai ki ashanba amada leiba Hemam Johnson atoppa ming apokpa H Biren Koireng Luchingba Unlf na Sibagi Cheirak Pikhibani Haina meeyam khang-hallakli Lona Tinkraba Lahlolup asigi Publicity Secretary M Sakyena Kudek Piraga Thadorokpa Cherol Amana Hai Hek Pokminaba Machanupiga Yumban Mari Lainaduna Angang Ama Unare Haibagi Paugi Likhut Ama Fangbadagi Lahlolup asigi Special Task Force Amanda Tigatlaga Laki Loinana Chayol Amagi Mamangda Hemam Johnson Bo Infalgi Mapam Amadagi Farabam Matung Lahlolup asigi Custody the Tamduna Wahang Pahang Chutake Adobu Johnson Masagi Maral Kupsin Bayanaba Thobal District Take Priya Kaubi Mapuroi Bakaina Krabi Nupi Amaga Aron Yumban Mari Tamduna Ahum Marirak Angang Yaitha Kibagi Wari Una Fondurake, Adubu Makatana Wang Pong Jatabada Johnson Masamake, Idem Kak Machanupiga Kumja in Siganishum Traga Mapandake, Aron by Yumban Mari Tamduna Andirak Angang Naupuki Hibase, Johnson Masana Yazake, Jahikaya Indiagi Loilam Lengakna, Naikai Padagi Kunai Asege, Kayat Kudimak Kintakre, Imum Manung Halaman Amade, Kairo Lekai Pali Hibaki Chana Loncha Taxi Kasi, Mangsilakle. Asum na ngapi sen binaba leitraba ireipak ifuruk ase kannaba lahlolup asina changsilakpa yawal khongjang asida ireja sing maru oina biyamgi damak chongthorakliba lup amade yawal khudikmakka khusamnana changseminasi haina cherol asina apel charukle